अहानबदा मरोइबा पाउ JSC against the missing of Maibam Avinash and Ningthozam Anthony ne koukiba banna miyam gi mahausa gi punsi da chauna akaiba pire mafam kaya da lambi thingle Kuki terrorist sing na maitei da landawal leptre Bisnupur district ki Chandan Pokpi Pombi Khok maningda landarak padagi khungak pa sing na handuna kapna khre khungak pa ama sokle terrorist amasu soklam be yai thazare Guada Pangthokiba Kuntra Tare Suba National Games ta Manipur Tare Suba position Fangduna Chauna Mai Paglakpada MOA gi President TS Radheshyamna Nungaiba Fongdorakle Taram Oksare Housing Nongthelge Notice Window gi Pau Aribam RESHMA Pizare JSC against the missing of Maibam Avinash and Ningthozam Anthony Nangasi Ayok Pung Mari degi Kaukiba Manipur Banna Miyam gi Mahausa gi Punsida Chauna Akaiba Pikre Khwairamban Kaithelsing Yauna Maru Oiba Kaithelsing Thong Lonake Dukan Sing Hangnakide Lambi the Gari Chatpagi Chang Hantake Mahai Tampham Sing Punamak Thong Lonke Ayuk Angan Bedegi Haunamban Sawat Pamio Singna Mafam Kayada Lambi the Tokduna Tayar Mai Thaduna Uwa Paizinduna Chathok Jasin Tauba Thinke, Police na Lambi Thatpa Sing Tankaiduna Mai Tharamba Tayar Sing Lotoke, Amaram the Chahi Nauriba Maibam Avinash Amadi Ningthozam Anthony Fabla Chenaba, Mioi Singi Langlan Langjin Kangbangamba, Mioi Ani Farba Matung Ngasi Foba, Manipur Langak na Tumina Laytokliba Karigino Haina, Akam Maira Paibi Lupki member Ngangbam Gyane Sorina Hanglakle, Wafa Masingasi Maibam Avinash Amadi Ningthozam Anthony Thasi ki manga gi ayuk pung mapan khara helakpa matamda mayum dagi thokhibadagi ngasi fowa thiba khangdana leiriba asi athuba matamda lengakna puthokadabani haidana JSC na Manipur pumba kaukhiba banga mari leinana wafam asi phongdokladuna Gyaneswari na hai mangkhiba angang ani asi gi langlan langjin Thidok Pinaba local MLA Manipur ki Chief Minister Governor Yauna Makok Thongba Kayagi Mafam the Chatuna Haijaruba Matamda Athuba Matamda Langlan Langjin Puthokani Haibagi Thazaba Pirake Madugi Matung Numit Ninigi Matungda Angang Fabda Chenaba Mioi Singi Langlan Langjin Kangmangamba Mioi Ani Fare Haikiba Matung Ngasi Foba Makoi Matakta Kari Action Lokatlabage Hanglakle Loinana Numit Tarukni Surab Foba Angang Anigi Langlan Langjin Kangdana Leriba Asimak Yamna Pinaba Fawe Maibam Avinash Haujik Don Bosco School Langjingda Class 10 Tamliba Mahiroi Amane Ningthozam Anthony na apokpa mapa laikhitraba matungda mahai masing tambang ngamdana apokpi mamaga wana punsi hingniba misak amane hainaso phongdokhe isu ani ngasi taruni sujangraba sibau langla langjing khangdana leibase akhoi gi thamoida yam pendaba phaujai angang ani si yam samjaba school gi satra oina leijabani maibam Avinash langjing Don Bosco da tenda tamiba satra mahiroi amani aduga Ningthozam Anthony na Mapa Laitabana Maram Uduna Mama Masana one Honazar Hingiba Mahida Mapung Panatam Bangam Zadraba Karigumba Matangi Rang Amata Yawangang Nati Nomanini Matunda Angang Sindugi Mangi Bagi Maramda Langla Kangbaya Bakadar Ani Pare Haina Pau Pibire Adubu Parabadugi Matunda Kari Lokapamangamage Langla Langjing Kanbakada do Pargadi Isu Sindu Lady Natraga Loigre, Hibernation Bagi, a sing Bakupamata to Kangan Namakre, Sinamaram Oraga, Koi Tangosham Pendre, Adon Sika, Kusam Nazaraga, I Koi Nangang Hingi, Atuba Matandala Landing Kanga Pamjay, Luna, Mi Pum Kudimana, Kogi Tauri, Tiambang Viraga, I Kogi Iraipa Sisuka Nanaba, Tunga Horeba, Yelhomi, Isa Susan Sisuka Nabagidamta, Sanchaliba Kongjan Sida, Mayam, Timbang behind us, Wine Hijari, Sarka, Kogi Damakta. Yeng Director Lady Bamisam Prasa, Quimam, House upon a Hauragati, Karigi Kukina, Quiki Tatagingam Gadake. Lambi Tingbagi Todok Aduga Mari Lanana, Lamsang Mera Paibi member Soibam Maimuna Hai. Hauzik Ti Bukangana Ladiba Avinash Maibam Amadi Ningthozam Sundargi Langla Langjin Athuba Matamda, Manipur Lenga to Miamda Putok Pidaba Tarabade, Makatana Akan Bukongjang Kaya Sangsilagani Hainaso Fondoke. Jadi babalasi angang ani mangki batudagi akoi nungaita dana tokjabani sarka na simatang sida karigumba thaja bamta supirakte adagi langla langjing amata khangan bide
ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯁꯔꯀꯥꯔꯅ ꯀꯔꯤꯝꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯕꯟ ꯇꯧꯖꯔꯤꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯄꯦꯟꯗꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯄꯦꯟꯗꯕ ꯑꯊꯨꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯡꯁꯦ ꯈꯪꯍꯟꯕꯤꯌꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯕꯟ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯅꯝꯕꯣꯜ ꯕꯤꯁꯅꯨꯄꯨꯔ ꯅꯤꯡꯊꯧꯈꯣꯡ ꯃꯣꯏꯔꯥꯡ ꯀꯨꯝꯕꯤ ꯀ꯭ꯋꯥꯛꯇꯥꯅꯆꯤꯡꯕꯗ ꯀꯩꯊꯦꯜ ꯑꯃꯠꯇ ꯍꯥꯡꯈꯤꯗ꯭ꯔꯦ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯕꯦꯡ ꯑꯃꯗꯤ ꯍꯣꯇꯦꯜ ꯔꯦꯁꯇꯨꯔꯦꯟꯠꯅꯆꯤꯡꯕꯁꯨ ꯍꯥꯡꯈꯤꯗꯦ ꯑꯗꯨꯕꯨ ꯕꯟ ꯑꯁꯤꯅ ꯃꯦꯗꯤꯌꯥ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯃꯦꯗꯤꯀꯦꯜꯅꯆꯤꯡꯕ ꯇꯉꯥꯏꯐꯗꯕ ꯊꯕꯛꯁꯤꯡꯗꯤ ꯀꯣꯝꯊꯣꯛꯈꯤ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯂꯥꯟꯗꯥꯕ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯂꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯒ꯭ꯋꯥꯟꯇꯥꯕꯤ ꯑꯃꯗꯤ ꯀꯥꯝꯁꯣꯟꯁꯤꯡꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯟꯗꯣꯟ ꯄꯣꯛꯄꯤ ꯑꯃꯁꯨꯡ ꯄꯣꯝꯕꯤꯈꯣꯛ ꯃꯅꯤꯡꯗ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯇꯨꯅ ꯂꯥꯟ ꯇꯥꯔꯛꯈ꯭ꯔꯦ ꯈꯨꯟ ꯉꯥꯛꯄ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔꯁꯤꯡꯅ ꯍꯟꯗꯨꯅ ꯀꯥꯞꯅꯈꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯒ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯀꯥꯞꯄ ꯍꯧꯔꯛꯈꯤ ꯄꯨꯡ ꯑꯃꯔꯣꯝ ꯀꯥꯞꯂꯝꯂꯒ ꯑꯌꯨꯛ ꯄꯨꯡ 11:30 ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯀꯥꯞꯂꯛꯈꯤꯕ ꯌꯥꯔꯦ ꯈꯨꯟ ꯉꯥꯛꯄ ꯚꯂꯟꯇꯤꯌꯔꯁꯤꯡ ꯃꯤꯠ ꯅꯥꯁꯤꯡꯅ ꯂꯩꯅꯔꯤ ꯈꯨꯟꯖꯥꯁꯤꯡꯅ ꯅꯨꯃꯤꯗꯥꯡꯗ ꯀꯔꯤ ꯐꯤꯕꯝ ꯂꯥꯛꯀꯗꯒꯦ ꯈꯟꯕꯗ ꯃꯤ ꯄꯥꯏꯅꯔꯦ ꯃꯔꯛꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯃꯍꯥꯔ ꯔꯦꯖꯤꯃꯦꯟꯠꯒꯤ ꯀꯥꯡꯕꯨꯁꯤꯡ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯦ ꯉꯁꯤꯒꯤ ꯀꯥꯞꯅꯕ ꯑꯗꯨꯗ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔ ꯑꯃ ꯄꯥꯝꯕꯣꯝꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯁꯣꯛꯄ ꯑꯃ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕ ꯎꯏ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯦ स्पोर्ट की पावर हाउस नि हाइना खंगनरिबा मणिपुर न मथंग चाही अक्टोबर दा उत्तराखंड सानगदोरिबा 59 सुबा नेशनल गेम्स दा मेडल यामन लौब ngamduna amade malem gi फंपाक ते इंडिया बु सक ताक ngamnaba honasi haina हाइरोक एसी की एमएलए amade मणिपुर ओलंपिक एसोसिएशन की प्रेसिडेंट टीएस राधेसन फोंदोरकले महागना वीडियो मैसेज अमद वाफम असि फोंदोकलदुना हाई हंदक गोवादा सानकिब 53 सुबा नेशनल गेम्स दा मणिपुर न तोंगान तोंगान मसाना निफु मरी की मनुंगदा मसाना 15 दा सरुक यादुना गोल्ड 19 सिल्वर मेडल 19 अमदे ब्रोंज मेडल 19 पुना मेडल मरफू निथोय लौरक्तुना मणिपुर की माई पुरकपदा नुंगाइबा फोंदोरखे महागना हाई गोवा नेशनल गेम असिदा फामदोम रानी बलाना केजी मरफू तरा थांगतुना मीराबाई चनुगी केजी मरफू तरु की रेकॉर्ड थुगाइबा ngamkhiba asina hena nungaiba amade numit ase kaungam laroidaba numit ama oire mathangi chahida sanagadoriba 59 suba national games tasu masidagi henma medal lawba ngamnaba sanaroi sing coach amade manager singna kana hodabiu haina apel tarakle loinana mathang chahida north east olympic games asi nagaland na yumbu oiduna dimapur amade jumu kedimanda sanaragani haire इसना परफॉर्मेंस याम फजे ममांगी 2022 की सेप्टेम्बर दा गुजरात तौगिबन नेशनल गेम्स अदुरा अखोई पुना गोल कुन फंगैबा 10 सुबा पोजिशन लैहिमना नंगना गोल्स 19 यौग्रे असिदमुक्ता आइना अखोई परफॉर्मेंस एक्सेलेंट अबि याम फब परफॉर्मेंस की दमुक्ता सरुक याबिरिबा कंटिंजेंट मरुइना प्लेयर नुपामसा नुपिमसा सिंग खुदिंग मसाना खुदिंग की अदुगा कोच मयाम लबिरेबो ओजा सिंग गाइड ओइबिरो सिंग टीम मैनेजर सिंग अखोई चीफ डिमिशन डेप्यूटी चीफ डिमिशन सिंग स्पोर्ट्स डिपार्टमेंट ऑफिशियल सिंग ऑनरेबल मिनिस्टर स्पोर्ट्स आई तरफ ओलंपिक एसोसिएशन ऑफ मणिपुर की प्रेसिडेंट अमोइना अमदी नॉर्थ ईस्ट ओलंपिक एसोसिएशन की प्रेसिडेंट अमोइना आइना हाइनिंगाई लेतना थागचरी मथंगी 19 सुबा नेशनल गेम्स कैन उत्तराखंड सही अक्टोबर थारा तौनब लेप्रे मसिदसु अखोई मयामना कन्ना होनबिरगा ओजा सिंग अदगी कोचिंग याविरा मैनेजर सिंग अदगी अखोई स्पोर्ट्स डिपार्टमेंट ना गाइड तौबिरगा अमुकन्ना फजना तौरगा मणिपुर बु अवांबा थाक्ति स्पोर्ट्स की पावर हाउस ने हाइबसी भारत मसक्ता नबा मयामना अपील तौजबुलना इन मयाम पुनो हाइना लिता थागकुल खुंज
Myanmar ga ngamkhai puliba Kamjom district de ngamkhai lana pusilakta hodnaramba lupa crore mapandagi hengadaba supari maru sing haukiba yum sakai sanumita Assam Rifles ki kangbu amana fare Indo Myanmar International Border dagi lone yadaba podam sing smuggling tawgadore haibagi pau ama fangbadagi Assam Rifles ki troops sing na operation chathabada international border lansi laktuna India gi saruk ama oiriba Faiko Belesta Supari Maru Bek Chatet Humpurum Yauba Saktiman Truck Taret Fagat ki Haide Podlam Singh Adu Malem ki Kaithia Dalupa Kor Mapandegi Hengani Fagat Lava Podlam Singh Amade Gari Singh Adu Kamjong Forest Department da Makhataba Legal Proceeding Chathanaba Khusinakre Haide Malem asi mina leinabani miyoibagi punna hingminnabagi amade chawkhatpagi lambida ayet papiduna Kurau Thangaliba Chinkuki narco terrorist Singmu Maru Fangna Muthatpa Mathau Tai Haina CCN Forum Peace Committee ki convener Angomcha Singkhaina Phongdokre CCN Forum Peace Committee na haukiba metara mangadagi hauna lan gi chething nangliba maite furup ki ichin inau singda angama mateng pangbagi makha chatharakpo oina ngase haukiba November 3 ta khulai matik chana paiba kuki militant sing Imphal West ke Kangchup Singkhongda maite singi mathakta landarakpada Asok Apan nangduna hauzik Ras Medicity de laying chathariba khungakpa volunteer ani amasung BDF amaga police personnel amaga punamiyoi marida makhoi ge ana laying bada mateng oinaba committee gi maikei degi angamba sel gi mateng pangkhre ngasi CCN Forum Peace Committee na miyam da pangkiba khungakpa volunteer sing adude khundrakpam Somorjit amasung khundrak 𝐂𝐲𝐈𝐿 nanau BDF oiba mutum basanta amasung police personnel naurem kisane ngasigi tengbang khongchat aduda CCN Forum Peace Committee gi thaupuba singsu sarugyakhe maduga mari leinana matung convener singkhaina paumi singda haike kuki militant singna maitei furupu muthataba honarakiba lan ase kaidongoi loigani haiba ngamdre maram aduna mama mapa oiba singna macha masu singna sathok khotokpada yanadriba kanglup na khundaba lam singda chatanaba warak watembiyo laikai gi volunteers singnasu makha thaba manau singda hiram asida pautak pibiyo lam khopa pamba khulai paiba sing asi lamdam asida khundariba miyam puna hingminaba pamdaba chawkhatpagi lamjelda ayet papiriba kangbuni hairadna chingkhaina hai makoina maite singda itattatana khatnaba hauraga legadore makoina khatnaba haubata natana khut tharakduna mi hatpa ngamlakliba ase makoida achauba thauna piba kangbu ama leire takpani kangbu adu kanano haibadu khangdok minnaba mathau tare hainasu chingkhaina phongdokhe Sopnung lairiba khundrakpam Somorjit amadi 𝐂𝐲𝐈𝐿 nanau makoini da khoina namjaba selgi mateng pangga loina BDF oina Hariba Lanfamda Sogliba Sopnung lairiba mutum basanta amadi police personnel naurem kisan Hariba isna mari sida khoi CCN Forum Peace Committee ge makai deng si jokan semiti mang pangjagre hauze tholiba lanase karam kan loigine haibagi chapchaba khangba ngamdabana ma ba obiriba singsu isaisu singna chathogam daida rai de salibno kamai to bono haibna singna do cheksinna sina binana ba loinana hauze maitleina tariba sidagi changsan ba yadaba mafam singda boundary mark to binana ba laikai ge volunteer singsu adugum thabo sing pakhat binana ba appeal tawjari haiba lanase athu matamda loisanaba hono utragade mokhoi mi usutabagi natraga mokhoina tatna khanaba hobagi sanga seleptna hobgadori minority oi habagi namada mokhoina akhoida sinari bise masi mokhoida leiriba power sik kanano habjo koi khongdowino mathau tare aikoina chakot pe lamjin na khoi manipur su yahona ba changsan gado matamasida leptna khanaba horagli bunina aikoi masi thengkhang karak haugiba tha tarok se thengnado lakhre makha taba singde thengnabase masi hanjan thengnar ka aikoigi chakotpagi lamjin da khoije yam maithiba mo oigedore duna maru phangna chakotpagi khongje lamjanda miyoibagi punna hingminabagi lamjanda leptuna khanaba hogdoriba mahika pangkhak oiraba makhoi singasi mapung phana mathat paibase base tangai phudaba mo oira habase ngasi lebak meyamda CCN Forum gi maikai appeal amko tawjari Like-minded group LMG Manipur na Thawbal Khetri Laikai the Laiba Sanasam Ya School Amade Memjen Anigi Sangoi Amade Thangyot Supam Workshop Ani Haukiba November Nipal ge Ahingda electric short circuit tagi Horakpa Maina Tumna Chakibada LMG Manipur gi Thawmi Sing Lupa Lising Tara Mateng Pangkre Ngasigi Tengbang Khongchat Aduda LMG Manipur gi Advisory Board Member Khelen Pauna
S. Haridas amadi 𝐂𝐻𝐍𝐸 ahumna luchingkhi loinena publicity secretary Rakesh Naurem member Kunjeswar Mangsatabam Surendra Ningombam Dr. Itin Maibam Amuzau amadi Latasana Konjengbam su sarukyakhi Secretary Ozit Sorokhaiban Fongdokhibada Mahausagi Khudongthib haibasi tamba ngamba nate miyoibana awaba taraba matamda mateng pangminasi tengbangba yaudana minungsi khaktana awaba kokpa ngamde miyoiba aikoi hinglingida amana amagi mateng pangduna hingminasi LMG Manipur tha amada subnagi lupa chama khaigadaduna tengbang jabani miyamnasu LMG Manipur da yausinbiyu smartphone thoglakpadagi Manipur imung amaga chap manarabani social media da awabagi video ama hack ubada aigi imung da thokpa thodokni khalaga mateng pangminasi haina phongdokhe tambangam miyoibagi punsini dosagi manai heba tare masina kanada hayanga kanada thokun heba khangmangam manati maramaduna taragi sesuna lingthong bai apun mana panganni haibagi wakhalonda awaba taramatamda thamoida nungaitaba phawribado ekhoi ishorna mating pangwaibani tengbang ba yaudana ekhoi minungsi khatani awaba kopangamde mahuksa gi pragati khudong thiba tambanga manabate maramaduna miyoiba koi hinglingaida awana taraba kaya singse masida ekhoina angamba khaji khaina duna social media na ekhoi punamak se imung ambaga sab manhalle maramaduna ekhoi awaba taba kanda matam chupada mating pangminabagi wakhalon asi leiminasi laingmadi group matam chupada support tobiyu pawgi marak thatna ten babre amatang lominasi School Chanung, Imphal East, a fully residential school, ranked Manipur #1 in All India School Ranking Awards 2022-23 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Years of trusted diagnostic service, Babina Diagnostics. Diabetes ko loina da hingliba sing thamagi manungda control toba ngamle. Urea creatinine wangbasu thamagi manungda hanthaba ngamle. Khong hamba nungaitebasu numit manganigi manungda fahanba ngamle. Piles saibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oiba ngamle. BP wangbasu thamagi manungda normal oiba ngamle. Fatty liver oibasu thamagi manungda fagat hanba ngamle. Pumnamak natural oiba hidak makhalna lying Japanese. Hakchang da sokadaba side effect amata laite. Makata na hidak chabagi mathausu tararoi. Hena kupa parol gidamak ngasimak langsin birau Diabetes Hospital Soibam Laikai Ayampali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Break matung da taramna ukchari makhata ba pau pizari Theater ki lamda saknai raba Khetri Zugindro NST na traditional theater amadi lila ki lamda khonarak singbo sakhang biduna Global Human Peace University Pondicherry na honorary doctorate degree pirakpada Manipur Youth Cultural Organization Maiko Porompa Thawan Thabal Laikai na harau nungai ba phongdrokli haina press ta thadrok pachirol amada haire Logi mateng phangdraba mioi singda achumba wayal phanganaba hodagani haina High Court of Manipur ki Chief Justice Sirat Mirdol na haikre ngarang lamphel ki court complex ta leiba ADR building hall da Manipur State Legal Service Authority Masalsan Sinduna pangthokiba celebration of Legal Services Day 2023 amade
commendation ceremony की थरंग मरी लेनेना वाफम असे हाई कोर्ट ऑफ मणिपुर की चीफ जस्टिस श्रीधर मिर्दुना फोंदोखिबने थरम अदुदा हाई कोर्ट ऑफ मणिपुर की जज सिंह जस्टिस गाइफुल सिलू कबुई जस्टिस ए गुनेश्वर शर्मा अमदे मसलसा की चेयरमैन जस्टिस ए बिमोलाना थरम अदुगे अथोइब मिथुंगलेन ओइना सरुक याखे लोइनेना थरम अदुगी मनुंग चन्ना मथौ निंगथीना तौबा एडवोकेट सिंगदसु सर्टिफिकेट अमदे साइटेशन पीदुना इकाय खुमनबा उठखे जस्टिस श्रीधर मिर्दुलना हाई मियोय अमो फारब मतुंग पुंग कुनमरी की मनुंगदा कोर्ट पुथोकदबने करिगुंबा पुथोकतब तारबदे इमुंग मनुंगी मियोय सिंगना कोर्ट की मतिंग लौबा यागने जस्टिस डिले तौबदनबा गिदमाग पैरालीगल वॉलंटियर पायलट प्रोजेक्ट अमा हांगदोक्तुना मियामदा लोगी ओइबा अचुम वयन फंगहनबदा तेंगबांग पीबा याय मसलसाना हौजिक फौबदा तोंगान तोंगानबा मवंगदा कना लेजिद्रबा मियोय सिंगदा सेल चंगदना अचुम वयन फंगहनबा होनबदा तेंगबांग पीदुना लागले मसिदा नत्तना लोगी मरमदा खंगनिंगबा मियोय सिंगदसु मखन मखा कयागी अवेयरनेस प्रोग्राम पांगथोक्तुना मियाम मिट माय पांगहलि हाइखे I believe that the judiciary is the most suited for the upliftment of the marginalized, the helpless, the disadvantaged sections of society. And which is why we have constantly been expanding the scope of our reach out to all of those who require our assistance and our services. The registration of zero FIRs during difficult times, and I am sure it will be replicated in other parts of the country where it is difficult for victims and complainants to get access to the police. लमदमसिगी इरांग मरम ओइदुना इम्फाल ईस्ट डिस्ट्रिक्ट की लैतान पोकपी सादुल लंपाक्तगी लंजेनदुना लेरिबा मियोय सिंग लेंगाकना लाक्लिबा था असिगी तरा मंगा फोबगी मनुंगदा चंगहनगनी हाइरबसु थबक ओइनो ओंथोकपगी ममी ताबा उद्रे मफम अदुदा लौ सिंगु तौरिबा मियोय सिंगी ओइना लौ लोकपा फोबा तंगदु लैताना लोकपा ngamdre मसिदा मथौ करमना मफम अदुदा मियोय सिंग चंगदुना लेगदोरिबनो हाइना मफम अदुगी खुंजा सिंगना लेंगाकी मैकैदा वहंग कया हंगलकले वाफम असी मफम अदुदा पाउमी सिंग उनबगी थरम अमदा मैकै अदोमगी मियामना फोंदोरखिबने खुंजा मियामगी महुत सिंदुना पांगंबम बिसोरजिना फोंदोरकपदा मे अहुमदगी हौदुना थोकलिबे इरांग असिना मरम ओइदुना हाइरिबा लैतान पोकपी सादु तम लंपाकी मफम असिदा लान कलिंगै मनुंगदा सेक्युरिटी फोर्स ngaktuna ayamba sarukti lau uba fangawe aduma pumasina mapum faba amadi oidre maramdi uriba lau sing hauzik loktana leire masigi damaktade security force ngaktuna lau loknaba wafam khanakhiba leire masida maru oiribade lau lokpa loishinba ngamlaroidra haibagi tingnaba phibam amada leiringai cherak asida mafam asigi miyam mayum changba ngamdana leiriba miyoi sing changhangani hairiba ase miyamna chamamnaba fawe लेंगाकना होनरिबा असि माय पाकना होदबिदुना अथुबा मतमदा मफम असिदा चंगबा यानबा सिनबियो हाइबा वाफम फोंदोरखे गोखाडे मेलेरिंग मतमदा अखोय चंथोक चंगसिनदा याम नुंगाइबा हाइतारे मोय लेगनिना अपुना सो अकिबा पाउद्रे सिदा लौ उबा खोटपगी चंगबगी मतमदो अदुम फंगदना फजना नुंगाइना लौ उहोय हाइतारे अयामबा उद्रगसु खरदि उहोरेबा उबा याबा जगा इसिंग मासिंग चाबा जगाददि अदुबु हौजी अमु लौ लोमदाय मतमसिदा गोखाडे जिमिनेसु चपिगरे अदुबु हौजी अखोय लेंगाकी माइगैदगिदि हौजी फाउगी ओइनादि नाकपगी पोजिशन जिमदि यु उद्रि फंगद्रि हाइतारे को सिमप तवरनी सिमप तवरगे हाइबा वाफम दिमदि हौजी फाउगी लैत्रि अमरोमदा लैतान पोकपी मैरा पाइबी सेक्रेटरी सलाम अंगौ तोम्बिना हाई ngasi mak lamdam asa thoklibi irang asina mioi kaya lanjenaduna awa ana nangbata natana thawai kaya pontha fobo pikre masigi mathak tang hek leitana maitai masa sing mangliba asi paliba lengak asina tumini yengduna legedoribra hauzik oiba phibam asina manipur dagi maitai masa sing mutkigatra haibagi jingnaba miyam da leire haiba wafam mahagna makha takhe Habrali haki bagi wathok lathok loidingai sida khanggan siraba icha ani amaju semai dagi phare khokre siribra changbra habi khangdi sigi athuba matamda mari makong khangba ju pamjai do smai sum tawdana khoije gomagi khai dana hatana khoije mani maitai haba purukhi loina tumdorabra haiba nangda bangam diaba
aduna athuba matamda sarkar mi yeng changpiduna akoi state force na ngakpa dagi akoi sengna haragadi akoi state force na ngakpiraga hariba ikau sadu yengkuman adu dolai thabi leitam imai fa athuba matamda hanjal handiu haiba wasamje sarkar ning singsinjari masida sarkar na du tabi gani haiba wakhalonje thamjari Committee on Tribal Unity na thiba khangdana leiriba mioi sing athoba matamda thiduna rescue taunaba thakiba pung kunmari gi ultimatum loiraduna kuki na namna taba Kangpokpi district ki Sadar Hills area da makhal makha kaya gi khongjing sangsilagani haire Committee on Tribal Unity na thadorak pachirol amada thiba khangdana leiriba mioi manga gi manungda amana soktuna laying chathari ani amana sina phangle loinana ani amana thiba khangdana leire Loinana Akham Awang Lekai dagi Avinas Maibam Amadi Ningthozam Anthony Bu Namduna Fabla Jenai Haiba Maralda Senapati Police na Fazin Kiba Cycle gi C Aishan Bilas dagi Lunko Sai Chonglei Amadi Komunom Bilas dagi Sadgogin Hangsing Athoba Thadorak Tri Foba Amadi Thiba Khangdana Leiriba Mioi Ani Mayum gi Mida Tek the Kaidana Sinadri Foba Miam gi Khongjang Asi Changsingani Haire Amaromda Committee on Tribal Unity na Kangpokpi District ke Sadar Hills area da miyam gi oiba khongjang sangshingani haina lauthokraba matung committee asina sinduna ngarang mangkhiba maitai macha ani Avinas Maibam amadi Ningthozam Anthony gi case ka mari leinana Senapati Police na fazin khiba Lunko Sai Chonglei amadi Sadgogin Hangsing ani se micham ngaktane case asiga mari leinade maram aduna Makoibu Thado amadi thiba khangdana leiriba kuki mioi mari adu tekta kaidana makoida sinau haidana khongjang changshinkre khongjang aduda saruk yakhiba mioi singna masak khangdaba mioi singna phajin khiba kuki mioi mari thado amadi Senapati Police na phajin khiba mioi ani thado kadabani amadi aikoi tokhaiba lengak pami haiba kholau kayasu laukhe aroibada maru oiba paw mohana pizare JSC against the missing of Maibam Avinas and Ningthozam Anthony na kaukiba banna miyam gi mahosa gi punsi da chauna akaiba pire mafam kaya da lambi thingle Kuki terrorist na maitai da landaba leptri Bisnupur district ki Chandanpokpi Pombi Khok maning da landarak padage khungak pa singna handuna kapna khre khungak pa ama sokle terrorist amasu soklambi yai thazare Guada Pangthokiba Kuncha Tere Suba National Games ta Manipur na Tere Suba position Fangduna Chauna Mai Paglakpada MOA gi President TS Radhesham na nungaiba phongdorakle Hauzikidi matang asida notice window na pizaba Paulo Shinjare Makhataba Pau gidamak numidang wairam pung mga gi English news bideng tabiyo